Mayang Lambam Rajkumar District Magistrate Imphal West na June gi tang 19 da tholakpa notice amana Imphal West ki mafam singda curfew gi relaxation khara thamle adubu law and order maintain tawga loinana miyang wi khudong chana wi damakta BNSS 2023 gi section 163 gi makhada ayuk pung 5 dagi numidang pung 10 fawwa curfew komthokle adubu numidang pung 10 dagi ayuk pung 5 fawwadi curfew laikhigani hairi Hariba numidangi pung 10 dagi ayuk pung 5 faw asida mi 5 dagi hena punba yaroi aduga public place singda bom nomai khakta natana chai nung machin atum mana chingba pot sing paiduna chatpa yaroi haina khanghalakli